saidana cookie chairaga hero kumba asomda cookie no maitei chair hero kumba adu thabokta tawbidaba akoi hatred speech communal gi speech to koi pibidaba ko akoi hujik yam maru ori se tasengna peace lahanje hairagadi akoi Manipur as a whole Manipur amato ina yengba changiba ko aduna I also expect from our national leaders ko ina athuba matamda karigumba khara karigumba akoi public ki Prajagi Manipur gi ihul khangna choba announcement ai pawudi khar khar phangba hore adu lokthor ka khali adu ai matang se haijaroge adu but I'm really happy ai jumaina paw khar tai aduna Manipur se yam thuna yam glorious adu degi yam nungaiba Manipur am oirakani khali praja sine jam appreciate tawni mayam harauni khali hujiki hek center na hujiki initiative haba hujiki do lokthor ko matam da adu ai simat ai thamjage next I nga sa hai ki development gi do akoi gi honorable chief minister se yam peace loving chief minister ni mahakti masada mahagi thamoida phumbai taba achumba ngangba achumba chatpa Manipur punamaki uba adudagi development maru development ha lambi de focus to do aina mahaki kai ga sangdam na ke habata America gi sigi John F Kennedy ga ko America se hana yamna chakulam lam nati pugat khanaba hojiki ai Singapore gi hama wari do America se different type of ethnic communities mam laiba magi sida black white native Hawaii adagi Pacific Islander Hispanic adagi Latino mam lai khare ko America pugat khanaba amaga racial gi discrimination gi ko amagi adudagi amaga slavery gi mam khanaba laibone ba adubu development in a focus thamaga hojiki hari ba lambi se lambi padana semba lambi semba da obstruction lay handa ba haitar lambi sida padana sembi ba ching do oigera tam do gera anywhere even forest to oigera even forest ki sustain to holaga forest sohanda bi da ko makoi ki sustainable development of forest sohanda bi to lambi je padana semma gadi chingi mi singna su valley da magi needs magi purpose sing do padana support ga koi imphal da lakti ne ba communication eba maru enuk sinaba communication eba akoi Churchampur hairo adagi Amore hairo Tamelong Senapati mau hairo if I'm not wrong before 4-5 years mau gi praja mem ayamba Kohima Dimapur dagi port business transaction marama tawrameba adubu lambi sidagi fajana phalagadi why our people should go to the neighboring state even kano Churchampur chu Mizoram nangnari ba jaga do aduna koi lambi je padana semam changeba we have to develop the road se develop tawwa number 1 da lambi fajana develop tawgadi amaga interaction fajana lakani amaga akoi gi linga franga oriba akoi gi language Churchampur da before 3 years aina koina Sangai festival karigi Manipur gi ama glorious day khal leirami Sangai festival matam da koi maita run khang da badum leitaba nate lei ko aduna hari basing adudagi ban Senapati gi yamna hanjan ba mafam da su do maita run khang da lei aduna koina chapam changi akoi language akoi amata oina ba koi gi maituron si mayam punamak pullaga akoi gi common language si pullaga koi wari sana ba khona ba magi awaba magi needs magi hardness mayam tabi ba khotpi to nuksina ba sai de build up torti ne ba akoi imphal da khaktang khak leiraga sai gi valley da khak leiraga Manipur pundabyade hene laurga I think this will not serve for purpose of uniting Manipur and Manipur integration do adu purpose to serve toren khali akoi ne ching da su every nook and corners of Manipur da chatlaga akoi na Manipur gi integrity se koi protect tong na ba akoi na madu hona ga ne ba ko aduna ai sima chang yang khale aduga last not the least I know what in Masam if I'm given a time ko what in Masam ko in ningsang ba hai tare akoi Spain gi akoi Spanish ta akoi gi don kuntoke hena nupa ama lairami mark se larik yam pa ba adudagi mark se agi dream manglan yam kan ba dreams kan hai mang yam kan ba like yam pa ba du myo yam oi ba mark se like se yam par ga masamak se ma se night ni kanjaba sigi ai wari se ko padam ne targadi mayam na si masa da pal oh akoi gi se smain to khalak to ne ba aduna mark se
dream wall am the leram be mark se night in khanjaba sigi spends da adun mark no sik se daka tari se kai nam ma se sagol am daka tarame ba sagol am daka tarai mai army daka tarami night ama orgadi magi fajaba kano hai tari magi princess am daka tarame mai princess to mane ningsang akpadagi farmer yamna hanubi ama farmers ko nupi hanubi farmers ama magna adu do magi wakan imagination adu magi princess ni khallaga tawraga sagolo taw chatlaga hotel ama khakte chale magna hotel amka hotel ai moi in nai ko hotel amka chatla hotel lo magna chu adu mai adu maki fortress ni khallaga changaga heta mayam le imam aijin nai ni aijin ning thoni hayen bai tare ko mayam du ni ma de khangma hore this person doking to is angau bani se ma khangmo khang angau bani khangmani na moi thadoi angau ne tawjasano magi dress nung kha sepi khorpi tawre adai thokle ma sagolu ga taw thole adagi windmill spend the windmill mayam ama leibane windmill du maki enemy ni khalaga lan je mathanda pungtong taw bai tare ko adai lambi di salama mi sinduna ma sa angau ne khal tawsalo khana salo kha instigate tawsan bai da phuna salo nang ngamadane hairaga ma se last the war ga tare tabadai मासे मियोई खर मासे पुखलगा मैम थमगा मासे ज्ञान तारे ओ आइना ngasai tawgijo aigi fantasy ngaktani aigi dream dani aigi manglan dani khalaga maje sigreba that story itself shows that kanagu mukharna manipur mangkara mangam bayai kam tatawram ya adu last of all the manglan to mangma topi hoina jagi tawani da thank you very much ba singapore gi policy je masi aina yam komna study to torkanda masi singapore na ing chikna ngasi one of the most developed nation or the fastest growing the hendoki mogi living standard automatic nungai bai tare mogi singaporeans ni hingi ba mongse adu makoi independence 1959 da khakne fangi se adu re so koi india na halin aduna abain tawdana singapore se automatic chakot khiba mogi amage yam phajana ethnic groups je nungsina lemina bai tare aduna sisina amukai kenogi leire peaceful and peace and harmony living the later adagi mo development gi lakship development joy matek ma thamjani ma ki keno gi oja santana thamgi boy khogi same gi keno peace process se thugai na honari se si party manung nagi oibra adu gi di selam lai si kamai si gum lai actually masi akoina aina du haibiya da ba haibiya dis kai namda ayonda adu gi evidence fang da ba pot to de aina hairu gadi masi lan ba tagani hai aina khali adu somewhere some people or some group or some vested interest sina di sabotage to nobody honare simadi akoi mayam pumna khange public na khange adi shema sana su yam toin haide eventually that 9 August maki akoi gi hargar tiranga gi rally ama akoi singjamai de chatpada minute ma chauna haide akoi gi mana sumain tok dana jiri dagi all community singi more than like 400-500 akogi mar paite adudagi maitei karka am adudagi rong mai natro za kano da leise adugi akogi jiri pam da leise pulap chak chamina halakpu matam do jiki hariba thokhaning da ba yam unfortunate mitagi pi ta ba do incident adu thokibani aduna ma khalaga do zum haire ko aduna yam chauna ma na sumain build up tawna honaro sida sumain kariyum kanagumba vested interest khara living khali magna haire hairiba pochi chu magna si magi sarkar sida pamdaba adudagi amakachu hai matamda sigi irang se hena prolong tawraga masa gi khudong chaba lawba hai tare masa gi nungai na bona ba mioi kharju yaureba irang se sum lahalagadi sum lainagadi some people some group some vested interested are taking advantage of this khogi sigi irang sigi marum sida paisa tanaba moi nungai hona ba we have seen different peoples hai go different groups ko nungai ba myam jo khoi uba phangdabte uba phangi irang laaga makoi gi act makoi gi creation of wealth ko aduma uba phangi aduma di adu sulai laitam nate aduna maru ri di hujiki development amuk laksarage aduna development akoigi honorable union minister roads and transport minister Nitin Gadkari na toina haiba akoigi John F Kennedy gi quote am the palaga ko Americans roads are not good because Americans is rich ko Americans is rich because the roads are good akoigi lambi je akoigi focus to bose akoigi focus area jo jikse ethnic crisis ta kari kra dom tawraga chahi ahum je hogre chahi mari amjo koi
haurakpagi keno da leira aduna si ngangak so ki akhogi as an personal level labda akhogi aina tawba ngamoi dabda aina chong nga kai tawruni peace Bikram haiba ai hakna dum any community amada tairaga what can I do but aigi oiba haitare every individual doctor ki mathau pajan tawbiba engineer ki mathau pajan tawbiba IS officer IS officer mathau pajan tawbiba politician mathau pajan tawbiba adu eragadi Manipur say we can build a very structured and developed Manipur ma sema ngamgani ba natabida a little learning kadumba khar khangaga either in public platform or the media platform that create confusion among the masses, among the public ko aduna yamna immature statement piba ai mayam ama ui haide khangdabi da haitare ko politics manungs da kai tori honorable CM na peace initiative ki tamakta tori ba kholi ba mayam asi khangdabi da atang ang thokpa training ena BJP da pungchai de chaiba si so ai tahoning de thank you let's huzi CM na honariba aduga ngasi thamjariba topic siga su yam mari lena na koi CM na lokhaliba khungthang sing Manipur da santi lakna ba honariba wari sanadona kanglup sing gi marakta lairiba pena da sing nuaina da sing adu loshina na bagi lokhaliba khungthang sing asibu yaning da kanglup am leirabra haibasi kamai be before coming to the topic I ngasi yamna interesting oiba hoigi ngasi gi discussion haitare si akoi honorable CM na su hek toina panba trying to sabotage akoi honorable chief minister si Bikram San gi peace initiative sabotage tawrakna ba mioi leirabra haibasi ma toin haibo ofam masida topic hoina si puthokdalga akoi north east window north east dialogue sida ai hapu kobi rakpagi damak hama makta da ai sigi hairiba entire team si ai thagapa phone sari adi panelist sing busu ai kai khona uchari akoina yengba ya vase different point of view ai tare different point of view de yengba yare adagi masigi imagination amasung reality ani thokna yengba ya aduna agi point khar thamo hairagadi akoi BJP gi anouba BJP gi anouba akogi honorable chief minister si Bikram San gi government si February gi tarik mari dagi install to khibni mak wasak lo khibani koi PR government si ended PR government si loshalaga aduna ngasi phabuta I think it's 6 months ko tha taruk farak labra and khale aduna hariba 6 months ida realistically yamna akoi ayuk nungdang khaktana 24 hours akoi chief minister gi phone online da on leiraga mipum kudimak every section of the communities kudimak Manipur gi leiriba communities kudimak dialogue peace process talks mayamama mana tawraga lei akoi praja punamang su uba phangi aduna hariba peace initiative only through magi vocals only through voice khagnatabida magi different spectrum uba phangi hariba singdugi marakta makna hek chief minister oibaga maki jiri gi concert adegi Churchampur da chatpa adegi Senapati Kangpopi chatpa adi Ukhrul da chatpa hariba district singa si phana sangna 3 years si chatpangam dadana akoi se leiramamli akoi se amaga separate oina leiramamli adubu hojikti radically akoi hojik normal complete like have yaroi this is the process to the complete normal like that process ni akoi chatharakni akoi progressive oiri normal lakna ba peace lakna ba hona bajda yamna fast oina progressive oiri seje marakta hena kumang chauksana ba process ama peace process ama lakna ba tanja mayam ama initiative mayam ama akogi BJP led government sin loading basida akogi karigumba thokhaning da ba thodok akogi humanitarian ground dagi wangba adugumba tamthira ba thodok mayam ama akoi thokpa fangi adu si thokli ba thodok asi tanja chanja tangkak da thokpani yamna simultaneous oina ya adu de continuous oina hector mamang da tauramba
community amaga pulap public yausalaga tawba thogdokti nate adubu samna habda lumfu tawbani masi peace process aji thugaina ba tawba mong yamman ba haitare adugumba thawong torpa si Chief Minister, Honorable Chief Minister, Hai Kibadu, I Samaksu, Masideshida, I deeply I Kalubumatam, the Masi, Chumgani and Lowy, Adudegi, Chumju Chumgani, Lowy Kainwadi, Mark say, Akoi Manipur Prazam and Haile, peace loving Chief Minister Niana, peace loving Chief Minister Haile Sikaino Hamatamda, every section of the community sings in a Mahakpu, appreciate Toba, Mahakpu, welcome Toba, Mahakpu, Lahaningba, Mahak Warish Hananing Bahibasi, Masi Akoina Magda, Taraga Ure, Aduna. Aidi ahamba tangkakta ahamba gi oina sigi saibok ai thamjaningi makha tabada igi hairiba peace process asi atopa laibak singa su compare tawba khaga changi haidi atopa laibak singi adu dei makha da laksagin khali yam phazabo phomni huji leiri film se de kana gum khara leira pra hai basi so wangam oiri ha basi adumuk chumme ha phom dani uzan tam bidi basi maga tabjo jame bode wada santana ko mayam gi Sabotage je atopa masak khangdaba mi dura natraga party manung dagi oira pra hai si miyam huji yam kan hangnari huji social media da uriba tongan tongan ba mi masak naiba miusing da thamna rakhi wafum sing siga yengura kanda si party manung dagi oira bra hai wangam du thole kamai yengbe tamosanta yamna well qualified adegi experience akhoi bu takpi tamiba ngamba duma politician amani aina som respect to jai ai pointing adu tamosanta gi magi enthusiasm haitare ko Manipur bu peace lahaning ba adegi initiative si khare hena mangjil thaning ba yam progressive si hena lahaning bagi high ba ne ane lawi adu halawi adu ga point ani kha ines da sum thokning bai tare aham ba point da all political party gi meeting adu ko gare CPI gi Sotin Kumar ado Sotin na hai ba illa na wi ko puni party adu shan da ko kane ba Santa je pagani ko ti no ba ate poli party kari ko adu atai political party adu poli party meeting na te ai na han jai gre ai ko ten ko mai CPM ko te poli party meeting hai di apoi ni gunas party a pi ko ten ko mai hai do no ba ma ko ne khagat pa ai di ma da Sotin na hai ba ai Sotin ko CPI secretary ko ti ba adu if I'm not wrong akoi government side gi letter thapara kawram tawma tamda sungtha thalke nati ai mo ne to re ba ko adu community president to re ba a respected Sotin duna mana platforms da mana chatpasi si more qualified tamo santa ne hargadi ma tamo santa da hairam baga tamo santa na nati CM gi secretary dei to di ba ai na hai di ta Sotin jali do ai hange ba ai la na ko puni CPI no ko puna te adu di hai masan hai re ba Sotin na apo misunderstanding or bani khale adu party gi RPI yauri NPP yauri akogi Joy Kumar yauri ko adagi Ibobi yauri meyam am yaura atoba political party athwala gi yauri adagi CPI gi NPP meyam yaura tawrami meeting adu wari basima tawre tamodma adagi next point okay documents I schedule ledo si masak document ko yaudi all ba document to ne ba ta Sotin masan hai re ba ai to re je CPI gi mi o to pone te e Sotin to poni Ibobi to ne hai re ba chalu mak lan mani adu di mang na chalu ba yado wada ko to ti ka gi no ba adu wada bali ti na te adu na ai na ai yaudi ba ai poni party helan ne ba yare si point sim la next point da honorable CM khak chatpa ya ha ba to adu akoi ai senapati bok chalure kapopi chalure meeting tawrore akoi party goina we have gone ukrul chalure harga tiranga tawre ukrul gi na harga tiranga gi meeting tawbaga loina akoi gi mandal gi district ki chat khotana akoi chalure ko not only CM ne ai hajaning je hoi CM khak chat po organize ba chatri ba akoi chale tamonan Bikram Kongkham party mi mo chat pane no security arrangement hajan to chat pane ba security ma Bikram moina state ki BJP ki state ki secretary Bikram amoina chalore Kangpopi chalore Senapati chalore akoi meeting tawrore the public the people they are very happy when they see us mogi dukan dagi pochai lai akoi leling de lai adu sum interact tawning ba haitare ko public sing do interact tawningi Manipur sinoi kari pami moi su peace pami habi kholaudu lawi moi su peace pami adagi hai ba Senapati ne adagi ban jiri de su koi chat khare party jiri de ei samuki yahu de jiri de su koi party chal ban tawdina akoi gi chatpa yam da district ahumda akoi political party oi chat khare similar si ani sima ei thamjare next aina ngasai first round da ina thamjaki bada akoi gi
laibak se Manipur su is a small nation na hainari bani hana su nation oina lairami India re merge tau dingai dako hana su nation oina lairami with different ethnic communities me am pullaga koi Manipur se nungai na laibak mani bain tau dana aina haijaning madi Singapore hari balam asi aina noni nigi mamang sum study to waiter Singapore hari balam ji chu different ethnic communities me am laiba moi amaga ma pogat khanaba they were hamba the most Malaysia ga pullaga lairami ko makoi se Malaysia ga pulla lairami Malaysia independence phang 1959 da makoi ahamba prime minister Lee Kuan Yew na laba matung da makoi na policy khar haudoiba ethnic community no aina komaina lei sigen moju mata sa bane ba moju khoi gi le makoi da laiba community sing che kam khoi Malay Chinese Indians Eurasian myam lei bai amaga ma une da khana ba hai tare ko aduna moina ethnic integration policy and EIP and ama haudo me ba makoi gi first prime minister sina ko aduda sigi EIP sigi makada housing development board hena mogi government sarga adum housing society ma mayam sigi more than 80% of the khoi Singapore se hojiki HDPs the layram me ba ko komaina mogi province moi changbe province se komain toge hai matam da hojiki housing gi different A block B block C block lai matam A block si da like 10% Chinese oigeda bani 20% Indians oigeda bani 15% Malay oi mix up to chosen bhai tare common playground common school adai common sport complex adai common marketing shopping me ama common len bhai tar mi se mix up ton ba tokai na leita bhai tare ko khoi gi ai Manipur ta jarang matam da Manipur da maitai gi market Kuki gi market Naga gi market Amagi market adugi market to phukta bhai tare ko pulap akhoi community yu oiba pulap punchen biaba market housing society or pulap punya ba mixing toy to bai tare aduga my magi culture my magi tradition my magi religion respect to one ba communal harmony lan bai tare adumai to dana akhoi the trust of the leadership adum quality mo ne am pole ba hojiki leadership to na firm determination man leiraba commitment leiraba mana tawin khalaba why not kaji ngamoi do na wa leadership to na thado ga thamaba tawning ba tawsuna asana to hariga di adudi yaroi aduna hariba Singapore gi policy je masi aina yam komna study to torkanda masi Singapore na ing chikna ngasi one of the most developed nation mo ore adu the fastest growing the hendoki the mogi living standard automatic nungai ba hitare mogi Singaporean sing hingi ba mong je adu makoi independence 1959 da khakne fangi je adu re so koi India na halin aduna abain tok dana Singapore se automatic chakot khiba mogi amage yam phajana ethnic groups je nungsina laimina ba hitare aduna sisina amukai kenogi leire peaceful and peace and harmony living the later adagi mo development gi lakse ba yes development joi mate ka thamjani mai ke no gi oja santana thamgi boy khoi gi CM gi ke no peace process thugai na honori je si party manung nagi oibra adu gi di senam lai si kamai si gum lai ke actually masi akoina aina du haibia da ba haibia dis kai nam da ayonda adu gi evidence fang da ba pot to de aina hairu gadi masi lan ba tagani hai aina khali adu somewhere some people or some group or some vested interest sina di sabotage to nobody hona re simadi akoi mayam pum na khange public na khange adi shema sana su yam toin na haide eventually cannot that 9 August ma ki akoi gi hargat tiranga gi rally ama akoi singjamai de chatpada min ma chauna haide akoi gi mana sumain tok dana jiri dagi all community singi more than like 400 500 akogi mar paite adudagi maitei karka myam adudagi rong mai ko rong mai natro za kano da leise adugi akogi jiri pam da leise pulap chak chamina halakpu matam do jiki hariba thokhaning da ba yam unfortunate mitagi pi ta ba do incident adu thoki bani aduna ma khalaga do zum hai le ko aduna yam chauna ma na sumaina build up tawna honaro sida sumain kariumba kanagumba vested interest khara leveraging khali magna haire hariba pochi chu magna si magi sarkar sida pamdaba adudagi amakachu hai matam da sigi irang se na prolong tawraga masa gi khudong chaba lau ba haitare masa gi nungai na bona ba mioi kharju yaure ba
irang se sum la lagadi sum lai lagadi some people, some group, some vested interested are taking advantage of this no khogi sigi irang sigi marum sida paisa tanaba moi nungai hona hona we have seen different peoples hai go different groups ko nungai ho myam jo khoi uba phangdamte uba phangi irang laga makhoigi act makhoigi creation of wealth ko aduma uba phangi adumadi adu sulai laitam nate aduna maru wori di hujiki development amuk laksarage aduna development akhoigi honorable union minister roads and transport minister Nitin Gadkari na toina haiba akhoigi John F Kennedy gi court am da pallaga ko Americans roads are not good because Americans is rich ko Americans is rich because the roads are good akhoigi lambi je akhoigi focus to bose akhoigi focus area jo jikse itini crisis ta kari kra dum tawraga chahi ahum je hogre chahi mari am jo khoi haurakpagi keno da leira aduna si nganga sokhi akhoigi as an personal level of da akhoigi aina tawba ngamoi da aina chong nganga kai tawruni pise Bikram haiba ai hakna dum any community amada tairaga what can I do but aigi oiba haitare every individual doctor ki matau pajan tawbiba engineer ki matau pajan tawbiba IS officer ki matau pajan tawbiba politician matau pajan tawbiba adu eragadi Manipur say we can build a very structured and develop Manipur ma sem ngamgani ba latabida a little learning kadum bakhar khangaga either in public platform or other media ki platform thoge tangang bhai tare that great confusion among the masses among the public ko aduna yamna immature statement piba ai mayam am ui haidi khangdabida haitare ko politics manung sida kai tori honorable CM na peace initiative ki tamakta tori ba kholi ba mayam asi khangdabida eta ngak thokpa training ena BJP da pungchai de chaiba si so ai toning de BJP da pangsai de saiba BJP no honare mayam asi ubida pangsai de saiba si tobiga nu haiba duni mayam na kari haiba ki haiba su koi tab mathau tari amakha tab su jamai bonda lak sake ji ojana su ji haibi khre haidi evidence leitana wa haido pada masi so rubo ham wafam amani thabak haido pada si araiba oide haiba duni amakha brown news abi kan lak saning si hujik leiriba Manipur gi issue solution na hona bada CM su paikhat pa thabak sing paikhat li ado state amadi center lenga na hujik miyam gi demda paikhat li ba thabak sing si miyam na penia oibra duga kamaina si kari film da center budi state lenga na honari haiba su thambi Tamo Santa gi I really appreciate your spirit haitare ko Tamo Santa gi yam positive oiba wakhalon se I am appreciate tawi amadi mahakna thambiriba all political party gi mapum fa fledged adugumba meeting ama call tawbudu da ai samaksu endorse tawi I honorable chief minister soidana mapum fa ba khoi gi through one common agenda and common vision haitare ko myam gi manaba tokhai ta da haitare ko amakak platform the for unity and peace ki damakta adugumba all political party gi meeting amak soidana kaurakadra in khali ai Tamo Santa sisu yamna michang mikhai naidaba adagi community sing bu nuksiba adagi Manipur bu nuksiba pamba nupa ne ai lawi se magna si chattana khotana irrespective of communities mag adum thodang so lowri ko advain tawdana we really need people like him and people like others ko who love Manipur not only the people who love only the community side tare ko aduna hujiki hairiba saidana kuki chairaga hero kumba asomda kuki no maitai chari hero kumba adu thabokta tawbidaba akoi hatred speech communal gi speech to koi pibidaba ko akoi hujik yam maru ori se tasengna peace lahanje hairagadi akoi Manipur as a whole Manipur amato ina yengba changiba ko aduna I also expect from our national leaders ko ina athuba matamda karigumba khara karigumba akoi gi public ki Prajagi Manipur gi ihul khangna choba announcement ai pawudi khar phangba hore adu lokthor ka khali adu ai matang se haijaroge adu but I'm really happy ai jumaina paw khar tai aduna Manipur se yam thuna yam glorious adu degi yam nungaiba Manipur am oirakani khali praja sine jam appreciate tawni mayam harauni khali hujiki hek center na hujiki initiative haba hujiki do lokthor ko matam da adu ai simat ai thamjage next I nga sa hai ki development gi do akoi gi honorable chief minister se yam peace loving chief minister ni
mahakte masada mahagi thamoida phumba hitaba achumba ngangba achumba chatpa Manipur punamaki uba adudagi development maru development ha lambi de focus tawda aina mahake kaiga sangdamna ke habata America gi sigi John F Kennedy ga ko America se hana yamna chakulam lam nati pugat khanaba hojiki ai Singapore gi hama wari do America se different type of ethnic communities mam laiba magi sida black white native Hawaii adagi Pacific Islander Hispanic adagi Latino mam lai khare ko America pugat khanaba amaga racial gi discrimination gi ko amagi adudagi amaga slavery gi mam khanaba laibone ba adubu development in focus thamaga hojiki hariba lambi se lambi padana semba lambi semba da obstruction lay handa ba haitar lambi sida padana sembi ba ching do oigera tam do gera anywhere even forest to oigera even forest ki sustain to holaga forest sohanda bi da ko makoi ki sustainable development of forest sohanda bi to lambi se padana semma gadi chingi mi singna su valley da magi needs magi purpose sing do padana support ga koi imphal da lakti ne ba communication eba maru enuk sinaba communication eba akoi Churchampur hairo adagi Amore hairo Tamelong Senapati mau hairo if I'm not wrong before 4-5 years mau gi praja mem ayamba Kohima Dimapur dagi port business transaction marama tawrameba adubu lambi sidagi fajana phalagadi why our people should go to the neighboring state even kano Churchampur chu Mizoram nangnari ba jaga do aduna koi lambi je padana semam changeba we have to develop the road se develop tawwa number 1 da lambi fajana develop tawgadi amaga interaction fajana lakani amaga akoi gi linga franga oriba akoi gi language Churchampur da before 3 years aina koina Sangai festival karigi Manipur gi ama glorious day khal leirami Sangai festival matamda khoi maita run khang da badum leitab nate lei ko aduna hari basing adudagi ban Senapati gi yamna hanjan ba mafam da su do maita run khang da lei aduna koina chapam changi akoi language akoi amata oina ba khoi gi maituron si mayam punamak pullaga akoi gi common language si pullaga khoi wari shana ba khona ba magi awaba magi needs magi hardness mayam tabi ba khotpi to nuksina ba sai de build up torti ne ba akoi imphal da khaktang khak leiraga sai gi valley da khak leiraga Manipur pundabyade hene laurga I think this will not serve for purpose of uniting Manipur and Manipur integration do adu purpose to serve toren khali akoi ne ching da su every nook and corners of Manipur da chatlaga akoi na Manipur gi integrity se koi protect tong na ba akoi na madu hona ga ne ba ko aduna ai sima chang yang khale aduga last not the least I know what in Masam if I'm given a time ko what in Masam ko in ningsang ba hai tare akoi Spain gi akoi Spanish ta akoi gi don kuntoke hena nupa ama lairami makse larik yam paba adudagi makse agi dream manglan yam kanba dreams kano hai mang yam kanba like yam paba du myo yam oiba makse like se yam par ga masamak se night ni kanjaba sigi ai wari se ko padamune targadi mayam na si masa da pal akoi gi se smain to roi khalaka toine ba aduna makse dream wall the lerambe marks in night and kanjaba sigi spends da aduna mak no sik se daka tari se kai nam ma se sagolama daka tarameba sagolama daka tarai mai army daka tarami night ama orgadi magi fajaba kano hai tari magi princess ama daka tarame mai princess to mane ningsang akpadagi farmer yamna hanubi ama farmers ko nupi hanubi farmers ama magna adudo magi wakan imagination adu magi princess ni khallaga tawraga sagolo taw chatlaga hotel ama khakte chale magna hotel amka hotel ai moi in nai ko hotel amka chatlaga hotel lo magna chu adu mai adu maki fortress ni khallaga changaga heta mayam le imam ai jin nai ni ai jin ning thoni hayen bai tare ko mayam dun ni ma de khangma hore this person doking to is angau bani se ma khangmor khang angau bani khangmani na moi thadoi angau ne tawjasano magi dress nung kha sepi khotpi tawre adai thokle ma sagolu ga taw thole adagi windmill spend the windmill me am leibane windmill du maki enemy ne khalaga lan je mathanda pungtong taw bai tare ko adai lambi di salama mi sinduna ma sa angau ne khal tawsalo khana salo kha instigate tawsan bai da funa salo nang ngamadem hairaga ma se last the war ga tare tabadai di मासे मियोई खरना मासे पुखलगा मैम थमगा
मासे ज्ञान तारे ओ अइना ngasai tawgiso agi fantasy ngaktani agi dream dani agi manglan dani khallaga मासे सिगरेबा that story itself shows that kanagum kharna manipur mangkara mangam bayai kanam tatawram ya adu last of all the manglan to mangma topi hoina jagi tawani da yes thank you very much yam fazaba ofom ni hojik leiriba sida irang sagan na honariba kangbu khara leibudu da su fazaba point pi badu message pi badu wari ma se am su jan thambire